Kendradasu Har Ghar Tiranga Pangthoktuna Machu Ahumgi Firal Paihankhre Laibaga Sina Ningkha Tamlakpa Chahi Marfu Surakpaga Mari Lainana Laibaga Sigi Mafam Senba Thungda Pangthoknariba Har Ghar Tiranga gi Palan Thoronga Mari Lainana Ngasi Wabagai Kendradasu Kendra Sigi MLA Dr. Usham Deven gi Mayumda Jati Sigi Machu Ahumgi Firal Chinkatuna Kendra Sigi Oina Yumthong Khudingda Machu Ahumgi Firal Paihanabagi Thoram Haudokre Ngasigi Thoramadуда M. Nabachandra, President BJP Wabagai Mandal, Dr. U. Devin Singh, MLA S. Danavir Singh, GP Caretaker Mohammed Iqbal, ZP Caretaker Y. Hemchand, Pradhan S. Premita Caretaker, Councillor Kakchung Ward No. 7, P. Modusudon Ex Councillor, Langbam Shanti Laima, Chairperson Kairag GP, Mohammed Irshad Assistant Commandant, Company Commander 119 BSF Amadi Kendra Asigi Masak Naiba Mioi Kyasu Sarugyaki Thoramaduga Mari Lenana MLA Dr. Usham Devena Fongdokibada Jati Asina Ningkha Tamnaba Honarapada Jati Asigi Machu Ahumgi Firal Asisu Apunbagi Saktam Sagatpada Achoba Thodang Lauribani Firal Asina Lam Oiduna Laibaga Sigi Damakta Katokpa Amadi Hingnabagi Thona Adu Piribani Aduna Firal Asibu Matam Chupada Ikai Kumnamina Si Hainasu Fongdulaki Thoramadugi Sarugama Oina Kendra Adugi Ahal Oiraba All Age Pension Card Fangba Yaraba Singda Card Su Yentoki. Har Ghar Tiranga Singati Kanita Leba Sibu Ai Mani Mani Sibu Leba Kikanota Open Leba Big Leba Kutimota Hawaii Kapituna Hawaii Kapuna I don't know Kunia Dumaba Ibu Kutimota Ibu Kutimota Ibu Understand Track Hawaii Kiluba Play the Sipahinduna Leba Sibu Changanwa Leba Sikamuta Kukatukadi Hawaii Toromatuba Toromatuba Sibu Pangthoktuna Har Ghar Tiranga